ꯑꯉꯧꯕꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯑꯗꯨꯒ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤ꯫ ꯊꯕꯥꯇꯣꯟꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯕꯨꯡ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ "ꯇꯥꯆꯧ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ." ꯃꯕꯨꯡ ꯑꯇꯣꯝꯕ ꯑꯗꯨꯅ ꯌꯣꯄꯥꯛ ꯇꯧꯕ ꯑꯗꯨ ꯂꯦꯞꯇꯨꯅ "ꯑꯩꯒꯤ ꯏꯆꯜꯁꯤꯗꯤ ꯊꯕꯛ ꯐꯈ꯭ꯔꯕ ꯃꯔꯝ ꯃꯣꯛꯄꯤꯅꯤꯅꯦ." ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯑꯇꯣꯝꯕꯒꯤ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯒꯤ ꯈꯗ꯭ꯔꯛ ꯑꯗꯨ ꯈꯪꯗꯨꯅ "ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯂꯛꯈꯤꯅꯤ. ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯌꯧꯔꯛꯑꯦ." ꯋꯥꯍꯩ ꯑꯗꯨꯗ ꯃꯔꯥꯜ ꯀꯨꯞꯁꯤꯟꯕ ꯌꯥꯅꯅꯕ "ꯍꯦꯔꯥ ꯇꯥꯆꯧ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯜꯂꯦ. ꯃꯣꯛꯄꯨ ꯃꯣꯛꯇ꯭ꯔꯣ ꯑꯩꯈꯣꯏ ꯊꯕꯥꯗꯤ?" ꯌꯥꯏꯃ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯛꯏ, ꯏꯆꯜꯗꯅꯤ." ꯑꯍꯨꯝꯁꯨꯕ ꯑꯗꯨꯁꯨ ꯍꯥꯏꯔꯛꯏ꯫ "ꯑꯗꯣ ꯊꯕꯥ, ꯆꯥꯛꯇꯤ ꯅꯪ ꯇꯥꯇꯣꯟꯗ ꯑꯣꯏꯅ ꯊꯣꯡꯍꯜꯂꯨꯀꯣ, ꯃꯔꯝ ꯃꯣꯛꯑꯦ ꯍꯥꯏꯅ ꯊꯥꯒꯠꯄꯒꯤ." ꯑꯇꯣꯝꯕꯗꯣ ꯌꯥꯝ ꯇꯟꯅ "ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯅꯣ ꯍꯦꯛ ꯃꯇꯥꯏꯗ ꯑꯩꯕꯣ?" ꯑꯍꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯤ. ꯇꯥꯟ ꯆꯥꯗꯅ ꯃꯤ ꯌꯥꯝꯅ ꯊꯥꯒꯠꯄ ꯍꯩꯔꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯅꯤ." ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯍꯦꯛ ꯅꯣꯛꯏ꯫ ꯃꯆꯜ ꯑꯗꯨꯅ "ꯍꯣꯏ ꯌꯥꯅꯤꯌꯦ, ꯆꯥꯛꯇꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ. ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯊꯕꯛ ꯑꯗꯨꯝ ꯇꯧꯍꯧꯔꯣ." ꯊꯕꯥꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯨꯝꯁꯨꯕ ꯑꯗꯨꯅ ꯃꯃꯤꯠ ꯂꯪꯊꯣꯔꯛꯇꯨꯅ "ꯀꯔꯤ? ꯏꯆꯜꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ?" "ꯍꯥꯎꯅ ꯊꯣꯡꯗꯣꯏꯕ." "ꯁꯣꯏꯗꯅ ꯍꯥꯎꯔꯅꯤ." ꯃꯕꯨꯡꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯊꯕꯥ ꯇꯥꯍꯧꯔꯦ꯫ "ꯀꯩꯕ ꯇꯥꯇꯣꯟ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯝꯇꯒ ꯍꯥꯏꯔꯛꯎꯅꯦ." ꯃꯆꯜ ꯁꯥꯎꯔꯦ ꯈꯪꯂꯗꯨꯅ "ꯍꯩꯃꯥ, ꯏꯆꯜꯅ ꯊꯣꯡꯕ ꯏꯟꯖꯥꯡꯗꯣ ꯌꯥꯝ ꯍꯥꯎꯅꯤ ꯍꯥꯏꯕ. ꯍꯣꯔꯦꯟ ꯈꯨꯕꯤꯁꯦ ꯆꯤꯛꯈꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ." ꯅꯠꯇꯦ ꯀꯩꯁꯨ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ. ꯑꯩ ꯇꯥꯍꯧꯏꯀꯣ." "ꯑꯗꯨ ꯍꯥꯏꯕꯅꯦꯃꯤ ꯊꯕꯥꯇꯣꯟ ꯅꯪꯕꯣ." ꯑꯇꯣꯝꯕꯗꯨꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯤꯡꯗꯗꯅ "ꯍꯥꯎꯅꯤ, ꯍꯥꯎꯕꯅꯤ, ꯑꯩꯁꯨ ꯇꯥꯍꯧꯏ." ꯑꯗꯨꯅꯦꯕ. ꯊꯕꯥ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯗꯣ ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ?" ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯏꯟꯖꯥꯡ ꯃꯍꯥꯎ ꯈꯪꯂꯗꯨꯅ "ꯅꯪꯅꯒ ꯊꯣꯡꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯅꯪ ꯇꯥꯇꯣꯟꯅꯅꯦ ꯑꯗꯨꯝ ꯃꯊꯣꯡꯖꯅꯤ." ꯑꯇꯣꯝꯕꯗꯨꯗ ꯏꯟꯁꯤꯜꯂꯛꯄ ꯑꯗꯨꯗ "ꯀꯩꯅꯣ ꯏꯃꯥ, ꯑꯩꯈꯣꯏ ꯊꯕꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯃꯤꯅ ꯃꯥꯅ ꯊꯣꯡꯒꯦꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯁꯤꯕꯨ." "ꯍꯩ ꯑꯇꯣꯝꯕ, ꯉꯥꯏꯍꯥꯛ ꯊꯣꯡꯅꯤꯡꯗꯕꯅꯅꯦ ꯍꯣꯔꯦꯟ ꯀꯞꯀꯅꯤ. ꯇꯥꯔꯤꯕ ꯍꯨꯃꯥꯡ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯉꯨ." ꯌꯥꯏꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯤꯕꯨ ꯀꯅꯥ ꯂꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯌꯥꯝ ꯇꯜꯂꯤꯁꯤꯕꯣ." "ꯏꯁ, ꯑꯩꯕꯨ ꯇꯜꯂꯤ ꯀꯥꯏꯅ. ꯑꯗꯨꯗꯤ ꯇꯌꯥꯏ ꯑꯣꯏꯅ ꯍꯦꯛ ꯃꯊꯣꯡꯉꯨꯗꯅ." ꯇꯧꯅꯨ. ꯊꯕꯛ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯦꯀꯣ." ꯊꯕꯥꯇꯣꯟ ꯉꯥꯡꯅꯕꯗꯨ ꯁꯨꯝ ꯇꯥꯗꯨꯅ ꯂꯩ ꯑꯗꯨꯒ "ꯌꯥꯔꯦ, ꯇꯣꯛꯑꯣ. ꯑꯩ ꯍꯥꯎꯅ ꯊꯣꯡꯒꯦ ꯉꯁꯤꯗꯤ. ꯍꯣꯔꯦꯟꯅꯦ ꯅꯈꯨꯠꯁꯤꯡꯗꯣ ꯂꯣꯏꯅ ꯆꯤꯛꯈꯥꯏꯍꯟꯒꯦ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯅ "ꯍꯩ, ꯆꯥꯛꯇꯣ ꯆꯥꯕ ꯌꯥꯔꯣꯏ. ꯅꯪ ꯇꯥꯇꯣꯟ ꯑꯗꯨꯝ ꯊꯣꯡꯍꯟꯒꯦꯀꯣ." ꯊꯕꯥꯇꯣꯟ ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕꯅ "ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯣꯔꯦꯟꯗꯤ ꯍꯥꯎꯔꯅꯤ ꯏꯟꯖꯥꯡꯁꯦ." ꯑꯇꯣꯝꯕꯅ ꯃꯥꯒꯤ ꯊꯕꯛ ꯃꯨꯟꯈꯤꯕ ꯑꯗꯨꯗ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ "ꯀꯩꯅꯣ ꯇꯥꯆꯧ, ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯈꯔꯁꯨ ꯇꯝꯍꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ..." ꯌꯥꯏꯃꯅ ꯐꯠ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯔꯤ ꯍꯥꯏꯕꯅꯣꯕ? ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ. ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯌꯥꯝ ꯋꯥꯠꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯊꯕꯛ ꯃꯈꯥ ꯑꯃꯨꯛ ꯁꯨꯊꯅꯩ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯛꯂꯕꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯪꯅꯔꯛꯂꯦ꯫ ꯑꯇꯣꯝꯕ ꯍꯔꯥꯎꯅ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯁ, ꯏꯟꯖꯥꯡ ꯃꯅꯝꯁꯤꯗꯤ ꯍꯥꯎꯔꯅꯤꯗ." ꯊꯕꯥ ꯅꯣꯛꯇꯨꯅ "ꯇꯥꯇꯣꯟ, ꯑꯁꯦꯡꯕꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ꯭ꯔꯥ?" "ꯅꯨꯡꯁꯤꯕꯣ, ꯏꯆꯜꯅ ꯊꯣꯡꯕꯒꯤꯔ ꯈꯪꯗꯦ. ꯆꯥꯛ ꯂꯣꯏꯁꯜꯂꯣ. ꯑꯩ ꯏꯔꯨꯖꯔꯨꯈꯤꯒꯦ. ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ." ꯃꯃꯥ ꯑꯃꯗꯤ ꯑꯇꯩ ꯃꯕꯨꯡꯁꯤꯡꯗꯤ ꯃꯥꯡꯒꯣꯜꯗ ꯍꯨꯃꯥꯡ ꯉꯥꯏꯍꯥꯛ ꯍꯟꯖꯤꯜꯍꯜꯂꯦ꯫ ꯑꯇꯣꯝꯕꯅ "ꯇꯥꯆꯧ, ꯏꯟꯖꯥꯡ ꯃꯅꯝ ꯐꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ. ꯑꯩꯗꯤ ꯏꯔꯨꯕ ꯆꯠꯂꯦꯍꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯝꯕꯗꯤ ꯊꯨꯅ ꯏꯔꯨꯖꯕ ꯆꯠꯈ꯭ರೆ꯫ ꯊꯕꯥ ꯊꯣꯔꯛꯇꯨꯅ "ꯏꯃꯥ, ꯇꯥꯆꯧ ꯏꯔꯨꯖꯕꯤꯔꯣ, ꯆꯥꯛ ꯂꯣꯏꯔꯦ." ꯃꯌꯥꯝꯕ ꯌꯥꯏꯃꯅ "ꯏꯆꯜꯅ ꯊꯋꯥꯏ ꯇꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ?" "ꯑꯗꯨꯕꯨꯔꯣ, ꯍꯋꯥꯏ ꯊꯔꯥꯛꯀ ꯏꯃꯥꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯥꯗꯨꯒꯅꯤ." "ꯏꯁ, ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯗ. ꯑꯩꯁꯨ ꯏꯔꯨꯖꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ "ꯆꯠꯂꯣ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯔꯣ. ꯏꯃꯥꯈꯣꯏꯁꯨꯅꯦ ꯏꯔꯨꯖꯊꯣꯛꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯈꯨꯠ ꯃꯁꯥ ꯇꯩꯊꯣꯛꯇꯨꯅ ꯆꯪꯂꯛꯂꯦ꯫ ꯊꯕꯥꯇꯣꯟꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯨ ꯉꯁꯤꯗꯤ ꯐꯖꯅ ꯅꯨꯡꯁꯤꯔꯦ꯫ ꯃꯔꯤꯁꯨꯕ ꯃꯕꯨꯡꯅ ꯆꯥꯛ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯔꯒ ꯆꯥꯛ ꯑꯗꯨ ꯍꯦꯛ ꯀꯣꯊꯔꯒ ꯆꯥꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯑꯇꯣꯝꯕ ꯑꯗꯨꯅ
hai thibong lao ima chadri chage haina thangkatlamba chakhom adu thamduna ngaihak ngaiduna lei mama aduna chaning manbagi mataw aduda yare charoni ima su hauradawni atomba aduna hekta amuk sat khumjili aduda mamit adu suktuna kainu sidi mari suba aduna hairiba aduda tade chakhom aduda mamai uboi udabo hekta chasille aduga khangpre khangna kainu sidi ani du yengne thabaton kaidawrabno haina pakhatna taton kaidawrage hautraba mayam do ngakna yengna duna lei aduga manakta lairiba ising adu khara thakchillaga tawge yauna hawida hawdana tawbani mari suba adudi chak adu yosinba ngamdre atomba aduna hairakpa aduda mangak illi aduga madi hawgotuna chatkre thabaton dita singna hawruboi ningduna aduneba aina thawai tana ngasaidagi wana thongbani mari suba adu changlaktuna hawkreda ichalna wana thongbagi re khangdi wangang aduda mayam adu karino masoidana tawramnani khangnare aduna chak adu pak sanadre mama aduna hai atomba kaidore hayo ho charaga yengo aduga khangani ahal aduna insang adu khare lawkhatuna charaga yengi thumjidi khaba ma yawri he asi haiduna ising khara thakjili yai maduna atombada onsinduna masi thokani haidana aina ngasaina hairabani hawkrobe insang machalase loini hek manghalidana mama aduna thabaton nangbu thum kayam hapurage thabaton khuba mama happy haina tamlai perum mayam adu mataw aduda walawna nokshili thabaton madi ta sengna humang taba makhai chak adu tabu hawnana bani haiduna wana thongjabani mayam aduna nokshilakpa aduda ikai nungsi yanaraduna angang macha amagumna kapthorakle mayam ba ahalna aima kapa malini kapkunuse adugi bu kapa hawna bro aini ngasaidagi wana thongaga noi natro mataw aduda hen nokningle adubu nokluba matang chade khanduna atomba adu chak chagang adu chana kana haino asu hawri ben chang asiba ichalna asu wana thongi siba adudi insang se ngasi nangi saruk sing adu loina chano natredi ne ai ngasi chak charoi machalna hairakliba aduda mayam adu amaga yengnai aduda mamana pharini chano nangi saruk adu machana chak charoi haibaduda pakhatna duna khaba makhai yakpa insang adu mayam adu dandigumna mamising adu usinduna chaba hawraklame thabaton masu chage haina jakhom mama hukpaga oge tawi mayam do magi mataw aduda musu walawna noklai thabaton masu masage insang mahau khangjarabani nokliba aduda yawsille hauji khakta kaplamba adu upai leitana noklai thabaton leisabi phana pharabasu imung asigi khwaidagi pikliba mayam asida nauthi sajaduna kena leizaba chak phawba thongba hijadabini adugi matik kena mauna yokchabini awatba amata leihandana watliba haibabu mapa khaktani thabaton mapabudi masak khangja haude adunasu mayamna mabu hena luna chana tawbiribani laikai adugi thabaton ga luna tinajabi thadoi laktuna thabaton gi kada changlai thabaton phi thuptuna leirami thaba phi loisilira chango sida phammo ibema nang sunongmada akhoida lao kaidauge aisu lakningini aikhoida chawkhoina mapan pakna thokpa yadabasida kiduna tabuni as ibema nang adumaina sum tawradi nupaga amta phangaroi ko thabaton mayamba sing takini haibagi mawongda tapna aisu amukti khala ibani asi haiduna ani du nokchei mayamba ahaladu changlakduna ichan thadoisu la amibra hoita chaw sumaina laktuna nakhoina chaningba tawningba singado yumda tawko mapan yamna thokpa phatte nupina thabaton mabung marina thongal phawba maram chadana thokhande aduki matik cheksina thamjai thokpa tarasu mabung amadi adum maroine ani du karino ma hainingduna haiba ngamdana lona khujinna nang hayu haiduna signai tawriba adu khangi adubu usinade thabaton haida yadraduna marai konsanduna tacho adubura hayo
ꯃꯕꯨꯡ ꯑꯗꯨ ꯀꯔꯤꯅꯣꯃ ꯍꯥꯏꯔꯛꯇꯧꯔꯦ ꯈꯪꯂꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯦ꯫ ꯊꯕꯥꯇꯣꯟꯅ ꯑꯃꯨꯛꯀꯁꯨ ꯑꯗꯨꯕꯨꯔꯣ ꯍꯌꯦꯡꯗꯤ ꯕꯣꯔ ꯅꯨꯃꯤꯠꯅꯤ, ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯐꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦ꯫ ꯑꯗꯨꯒꯤꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨꯕꯣ? ꯍꯣꯏ ꯕꯥ, ꯑꯗꯨ ꯆꯠꯂꯨꯒꯦꯀꯣ? ꯆꯠꯄꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯛꯇ ꯆꯠꯄꯗꯤ ꯌꯥꯗꯦ꯫ ꯑꯩꯔ ꯅꯕꯨꯡ ꯑꯇꯩꯔ ꯑꯃꯗꯤ ꯄꯨꯗꯕ ꯌꯥꯔꯣꯏ꯫ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯆꯠꯄ ꯐꯪꯂꯕꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤꯅꯤ ꯈꯪꯂꯗꯨꯅ ꯍꯣꯏ ꯕꯥ, ꯇꯥꯆꯧꯔ ꯇꯌꯥꯏꯔ ꯑꯃ ꯍꯦꯛꯇ ꯌꯥꯎꯔꯁꯨ ꯌꯥꯏ, ꯑꯗꯣ ꯄꯨꯗꯤ ꯄꯨꯕꯤꯌꯨꯀꯣ꯫ ꯃꯕꯨꯡ ꯑꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯤ ꯑꯗꯨ ꯆꯠꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅꯩ꯫ ꯃꯌꯥꯝꯗꯒꯤ ꯊꯕꯥꯇꯣꯟꯅ ꯀꯤꯖꯕ ꯑꯁꯤ ꯃꯌꯥꯝꯕ ꯑꯍꯜꯅ ꯈꯔ ꯍꯦꯜꯂꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯧꯅ ꯊꯕꯥꯇꯣꯟ ꯕꯣꯔ ꯅꯨꯃꯤꯠꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯀꯦ ꯁꯦꯝꯕ ꯍꯧꯏ꯫ ꯊꯕꯥꯇꯣꯟꯒꯤ ꯆꯔꯥꯡꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯡ ꯌꯥꯏꯃꯅ ꯏꯆꯜꯁꯦ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯃꯈꯩ ꯌꯥꯝ ꯂꯥꯡꯉꯤꯗ? ꯀꯩꯅꯣ ꯇꯌꯥꯏ, ꯉꯁꯤꯗꯤ ꯕꯣꯔꯅꯤ, ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯣꯏꯅꯤ꯫ ꯀꯅꯥꯒ ꯆꯠꯇꯣꯔꯤꯕ ꯅꯪꯗꯤ? ꯃꯕꯨꯡ ꯌꯥꯏꯃ ꯑꯁꯤꯅ ꯊꯥꯗꯣꯏꯕꯨꯁꯨ ꯈꯔ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯨꯅ ꯊꯕꯥꯇꯣꯟꯅ ꯍꯥꯏꯗꯣꯛꯑꯣꯏ, ꯍꯥꯏꯔꯣꯁꯤ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯜꯗꯤ꯫ ꯊꯥꯗꯣꯏꯒ ꯆꯠꯇꯣꯏꯕ? ꯌꯥꯏꯃꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯁꯥ ꯍꯦꯛꯇ ꯃꯊꯣꯟ ꯁꯥꯒꯠꯈꯤ꯫ ꯑꯗꯨꯒ ꯊꯕꯥꯇꯣꯟꯗꯈꯔ ꯆꯪꯁꯤꯟꯗꯨꯅ ꯅꯣꯏꯅꯤ ꯈꯛꯇꯔꯣ? ꯇꯥꯆꯧꯗ ꯍꯥꯏꯔꯕꯣ? ꯍꯥꯏꯔꯦ, ꯇꯥꯆꯧꯅꯁꯨ ꯌꯥꯔꯦ꯫ ꯌꯥꯏꯃ ꯃꯥꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ, ꯇꯥꯆꯧꯗ ꯍꯥꯏꯌꯣ ꯅꯪꯅ꯫ ꯉꯝꯃꯔꯣꯏ, ꯇꯥꯆꯧ ꯌꯥꯎꯅꯤ ꯍꯥꯏꯕꯅꯤ꯫ ꯌꯥꯏꯃ ꯁꯛꯐꯝ ꯍꯟꯖꯤꯟꯅ ꯑꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤ ꯇꯧꯔꯗꯧꯅꯤ, ꯑꯩꯅꯕꯨ ꯈꯜꯂꯗꯤ ꯂꯋꯥꯏ ꯏꯇꯥꯡ ꯇꯥꯡꯉꯗꯅ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯁꯤꯅ ꯌꯨꯝꯒꯤ ꯃꯄꯥ ꯁꯥꯗꯨꯅ ꯃꯅꯥꯎ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯝꯕ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧꯗꯔ ꯍꯧꯖꯤꯛ ꯍꯥꯏꯗꯣ? ꯈꯪꯅꯤ, ꯍꯥꯏꯗꯣꯛꯀꯦ꯫ ꯅꯠꯇꯦ, ꯆꯠꯂꯣ, ꯌꯥꯎꯗꯅ ꯃꯁꯤꯅ꯫ ꯇꯌꯥꯏꯗꯤ ꯌꯥꯝ ꯆꯠꯅꯤꯡꯅꯤ, ꯊꯥꯗꯣꯏ ꯌꯥꯎꯕꯅꯤꯅ꯫ ꯏꯁ, ꯅꯪ ꯈꯪꯉꯤꯕ? ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯅꯦ, ꯆꯠꯂꯣ, ꯀꯥꯎꯈꯠꯂꯛꯀꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯉꯥꯡꯅ꯫ ꯌꯥꯏꯃ ꯇꯥꯟꯖꯥ ꯑꯁꯤ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯗꯦ ꯈꯟꯅ ꯃꯆꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯥꯇꯣꯟ, ꯁꯦ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯜꯗꯤ, ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯩꯅꯣꯁꯨ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯇꯥꯆꯧꯗꯅꯦ ꯑꯩꯒ ꯆꯠꯀꯦꯅ ꯍꯥꯏꯌꯨꯀꯣ꯫ ꯌꯥꯏꯃꯅ ꯇꯛꯃꯟꯕ ꯑꯗꯨꯗ ꯊꯕꯥꯇꯣꯟꯁꯨ ꯌꯥꯔꯦ꯫ ꯊꯕꯥ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯊꯩ꯫ ꯊꯥꯗꯣꯏꯁꯨ ꯉꯁꯤꯗꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯂꯩ ꯆꯣꯟꯅ ꯍꯥꯞꯇꯨꯅ ꯅꯥꯞꯄꯗ ꯅꯤꯡꯊꯤꯕ ꯂꯩ ꯑꯃ ꯆꯤꯟꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯊꯥꯗꯣꯏꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯏꯃꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯟꯅꯩ, ꯇꯨꯃꯤꯟ ꯂꯦꯞꯅꯩ꯫ ꯌꯥꯏꯃ ꯃꯕꯨꯛꯅꯤꯡꯗ ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯏꯔꯦꯝꯕꯤ ꯆꯪꯉꯛꯑꯦꯗꯅ, ꯉꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯤꯕ꯫ ꯃꯇꯧ ꯑꯗꯨꯗ ꯑꯆꯧꯕꯅ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯑꯅꯤ ꯑꯗꯨ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯊꯥꯗꯣꯏ ꯇꯧꯐꯝ ꯈꯪꯗꯦ꯫ ꯊꯕꯥ ꯀꯧꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯌꯥꯏꯃꯁꯨ ꯏꯀꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯐꯔꯛ ꯐꯨꯈ꯭ꯔꯕꯣꯅꯤ꯫ ꯑꯆꯧꯕ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯨꯡ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯌꯥꯎ, ꯌꯦꯡꯕ ꯆꯠꯄ ꯌꯥꯎ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯑꯆꯧꯕꯒ ꯃꯃꯥꯒꯇꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ꯫ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯀꯦꯊꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯊꯣꯔꯛꯏ꯫ ꯃꯃꯥꯅ ꯏꯁ, ꯐꯖꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯗꯤ꯫ ꯊꯥꯗꯣꯏꯅ ꯀꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ꯫ ꯊꯥꯗꯣꯏ ꯑꯗꯨ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯌꯥꯏꯃ ꯃꯥꯕꯨꯗꯤ ꯍꯥꯏꯁꯦ ꯍꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯇꯣꯝꯕ ꯑꯃꯗꯤ ꯃꯔꯤ ꯁꯨꯕ ꯑꯗꯨꯁꯨ ꯍꯦꯛꯇ ꯊꯣꯛꯂꯛꯏ ꯌꯥꯎꯍꯧꯔꯒꯦ ꯍꯥꯏꯅ꯫ ꯌꯥꯏꯃꯅ ꯑꯅꯤꯗꯨ ꯎꯕꯗ ꯀꯩꯅꯣ, ꯅꯣꯏ ꯑꯅꯤꯁꯨ ꯌꯥꯎꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯑꯇꯣꯝꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯌꯥꯎꯗꯣꯏꯅꯤ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯌꯥꯏꯃ ꯃꯥꯒꯤ ꯑꯁꯥ ꯑꯗꯨ ꯀꯥꯏꯕ ꯇꯥꯔꯦ꯫ ꯂꯩꯍꯧ, ꯅꯁꯛꯁꯤꯡꯗꯨꯒ ꯀꯠꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯥꯏꯅ ꯂꯧꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯆꯧꯕꯅ ꯍꯩ ꯌꯥꯏꯃ, ꯌꯥꯎꯖꯁꯅꯨ ꯀꯩꯅꯣꯅꯦ ꯅꯪꯕꯣ꯫ ꯃꯔꯤ ꯁꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯑꯩꯈꯣꯏ ꯇꯌꯥꯏꯁꯦ ꯃꯇꯥ ꯑꯃꯅꯤ꯫ ꯌꯥꯏꯃꯁꯨ ꯑꯆꯧꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯟꯅ ꯌꯥꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕ ꯑꯃꯗꯤ ꯃꯃꯥ ꯑꯅꯤꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯇꯧꯖꯍꯧꯏ꯫ ꯑꯆꯧꯕꯅ ꯏꯃꯥ, ꯊꯥꯗꯣꯏꯁꯦ ꯐꯖꯗ꯭ꯔꯥ? ꯐꯖꯩ, ꯏꯆꯥ ꯊꯥꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ꯫ ꯏꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯤꯕ꯫ ꯑꯩꯈꯣꯏ ꯌꯥꯏꯃꯒꯤ ꯃꯧ ꯑꯣꯏꯍꯜꯂꯁꯦ꯫ ꯍꯣꯏꯅꯦ, ꯌꯥꯏꯅꯦꯍꯦ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯃꯃꯥ ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯑꯁꯤꯅꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ꯫
ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯤꯅ ꯃꯀꯦ ꯁꯦꯝꯕ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯊꯕꯥꯈꯣꯏꯁꯨ ꯌꯥꯎꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯩꯔꯥꯕ ꯊꯕꯥꯈꯣꯏꯕꯨ ꯎꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯃꯊꯟꯇ "ꯀꯩꯅꯣ? ꯂꯥꯏꯔꯦꯝꯕꯤꯗꯤ ꯁꯤꯗ ꯊꯣꯛꯏ"꯫ ꯃꯩꯔꯥ ꯃꯃꯤꯠꯅ ꯊꯕꯥꯗ ꯃꯈꯨꯠꯅ ꯈꯣꯏꯃꯨꯗ "ꯈꯣꯏꯃꯨ, ꯈꯣꯏꯃꯨ, ꯇꯨ ꯂꯥꯏꯔꯦꯝꯕꯤꯗꯣ ꯁꯤꯗ ꯂꯩꯔꯦ"꯫ ꯈꯣꯏꯃꯨ ꯂꯥꯏꯒꯤ ꯊꯕꯛꯀ ꯇꯧꯕ ꯑꯗꯨꯗ ꯇꯁꯦꯡꯅ ꯊꯣꯛꯇ ꯊꯣꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯍꯜ ꯂꯃꯟ ꯉꯥꯛꯇ ꯂꯩꯕ ꯑꯗꯨꯗ "ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯉꯤꯗꯨꯕꯣ"꯫ ꯊꯕꯥꯈꯣꯏꯗꯤ ꯃꯩꯔꯥꯕꯒꯤ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯎꯠꯂꯝꯂꯒ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯩꯔꯥꯕꯅ ꯃꯉꯛ ꯑꯗꯨ ꯊꯥꯡꯀꯠ ꯊꯥꯡꯀꯠꯇꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯎꯈꯤꯗ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯑꯃꯨꯛꯀꯁꯨ "ꯅꯠꯇꯦꯅꯦ, ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕꯗꯣ ꯃꯥꯡꯈ꯭ꯔꯦꯕ, ꯑꯝꯇ ꯊꯤꯔꯨꯁꯤ ꯂꯥꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯆꯤꯡꯏ꯫ ꯑꯅꯤꯗꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯕꯥꯈꯣꯏ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯕꯒꯤ ꯃꯌꯥꯝ ꯂꯦꯞꯂꯤꯕ ꯑꯗꯨꯗ ꯊꯕꯥꯁꯨ ꯌꯥꯎꯕ ꯑꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯃꯉꯛ ꯑꯗꯨ ꯏꯟꯗꯨꯅ "ꯇꯨ ꯑꯥꯗ ꯂꯩꯔꯦ"꯫ ꯈꯣꯏꯃꯨ ꯊꯕꯥꯇꯣꯟꯗ ꯌꯦꯡꯗꯨꯅ "ꯏꯁ, ꯑꯁꯤꯔꯣ ꯅꯪꯅ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯁꯦ"꯫ ꯃꯥꯅꯤ, ꯂꯥꯏꯕꯨꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯗ꯭ꯔꯣ? ꯑꯩꯗꯤꯅꯦ ꯃꯥ ꯑꯣꯏꯅ ꯈꯨꯔꯨꯝꯃꯨꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯆꯪꯒꯦ ꯇꯧꯏ꯫ ꯈꯣꯏꯃꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ "ꯀꯩꯅꯣ ꯁꯤꯕꯣ, ꯉꯥꯎꯔꯕꯣ"꯫ "ꯏꯕꯣ, ꯂꯥꯏ ꯃꯃꯥꯡꯁꯤꯗ ꯇꯧꯍꯩꯗꯦꯅꯦ꯫ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯕ꯭ꯔꯕꯅꯦ? ꯍꯣꯔꯦꯟ ꯂꯩꯒꯥꯁꯦ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁ ꯅꯪꯁꯤꯕ, ꯑꯗꯣ ꯂꯥꯛꯑꯣ ꯑꯝꯇ ꯃꯤꯡ ꯍꯪꯉꯨꯁꯦꯕ"꯫ ꯑꯅꯤꯗꯨ ꯊꯕꯥꯇꯣꯟ ꯈꯣꯏꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯥꯏꯃꯅ ꯎꯔꯦ꯫ ꯌꯥꯏꯃ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯃꯩꯔꯥꯕ ꯍꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗꯅ "ꯑꯁ, ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯁꯤꯅ, ꯀꯤꯕꯨ ꯀꯤꯅꯦ"꯫ ꯌꯥꯏꯃ ꯊꯕꯥꯇꯣꯟꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯌꯥꯝ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯤꯡꯈꯠꯇꯨꯅ "ꯁꯦ, ꯈꯔ ꯊꯨꯅ ꯈꯨꯔꯨꯝꯃꯨ ꯑꯗꯨꯒ ꯆꯠꯂꯁꯤ"꯫ ꯊꯕꯥꯇꯣꯟꯁꯨ ꯏꯉꯛ ꯉꯛꯅ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯃꯤ꯫ ꯃꯩꯔꯥꯕ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯥꯅ ꯃꯈꯨꯠꯀ ꯄꯥꯏꯅꯦ꯫ "ꯈꯣꯏꯃꯨ, ꯑꯁꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯁꯤꯒ ꯅꯠꯇꯦ, ꯑꯁꯤꯕꯨ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯒꯗ꯭ꯔꯕ"꯫ ꯈꯣꯏꯃꯨ ꯌꯥꯏꯃꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ "ꯑꯣꯏꯔꯝꯃꯣꯏꯗ, ꯃꯁꯛꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ, ꯃꯆꯤꯟ ꯃꯅꯥꯎꯒ ꯑꯣꯏꯔꯝꯅꯤ"꯫ "ꯑꯁ ꯍꯦꯔꯥ ꯅꯪꯁꯨ, ꯂꯥꯏ ꯈꯨꯔꯨꯝꯕꯗꯕꯨ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯅꯨꯄꯥꯅꯤ, ꯀꯃꯥꯏꯅ ꯂꯥꯛꯃꯤꯟꯅꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡꯁꯨ ꯅꯠꯇꯦ"꯫ ꯊꯕꯥꯇꯣꯟꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯎꯔꯗꯨꯅ "ꯇꯨ, ꯅꯨꯄꯤ ꯑꯃꯁꯦ ꯑꯁꯤꯒꯤ ꯅꯨꯄꯥꯗꯨꯝ ꯑꯣꯏꯔꯝꯅꯤ"꯫ ꯈꯣꯏꯃꯨꯁꯨ ꯍꯦꯛꯇ "ꯑꯣꯏꯔꯝꯅꯤ, ꯑꯗꯨꯛ ꯄꯥꯝꯃꯤꯗꯨꯕꯨ ꯃꯤꯡ ꯍꯦꯛꯇ ꯍꯪꯉꯨꯔꯁꯤ ꯂꯥꯎ"꯫ ꯑꯅꯤꯗꯨ ꯊꯧꯅꯥ ꯐꯅ ꯍꯦꯛꯇ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯩꯔꯥꯕꯁꯨ ꯌꯥꯏꯃꯒꯤ ꯈꯥꯅ ꯈꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯪꯒꯗꯕ ꯄꯥꯛ ꯉꯝꯗ꯭ꯔꯦ꯫ ꯈꯣꯏꯃꯨꯗ ꯏꯟꯁꯤꯟꯅꯗꯨꯅ "ꯈꯣꯏꯃꯨ, ꯅꯪꯕꯨ ꯑꯝꯇ ꯍꯪꯉꯨꯃꯦ, ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤꯀꯥꯟꯗ"꯫ "ꯍꯪꯒꯦ ꯉꯥꯏꯈꯣꯍꯦ"꯫ "ꯃꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯪꯅꯤꯍꯦ"꯫ ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯥꯏꯃꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯉꯥꯡꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥ ꯁꯥꯎꯅꯤꯡꯂꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯩꯔꯥꯕꯅ ꯑꯃꯨꯛ "ꯍꯦ, ꯅꯪꯕꯨ ꯑꯝꯇ ꯍꯪꯉꯨꯃꯦ, ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝꯕ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏ ꯃꯤꯠꯌꯦꯡꯁꯤꯒ"꯫ ꯌꯥꯏꯃ ꯑꯇꯣꯝꯕ ꯈꯣꯏ ꯎꯕꯗ ꯈꯔ ꯁꯥꯎꯔꯞꯅ "ꯑꯇꯣꯝꯕ, ꯅꯈꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯣ? ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦ"꯫ ꯊꯕꯥꯇꯣꯟ ꯃꯥꯗꯤ ꯃꯩꯔꯥꯕ ꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯌꯥꯏꯃꯅ ꯆꯠꯂꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ "ꯀꯩꯅꯣ ꯗꯌꯥꯏ, ꯀꯨꯝꯍꯩ ꯌꯦꯡꯈꯤꯁꯦ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦꯕ. ꯗꯌꯥꯏ ꯆꯠꯅꯤꯡꯉꯗꯤ ꯆꯠꯂꯝꯃꯨ, ꯑꯩ ꯇꯥꯇꯣꯟ ꯍꯣꯏꯒ ꯂꯥꯛꯑꯒꯦ"꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯈꯣꯏꯃꯨ ꯌꯥꯏꯃ ꯑꯗꯨ ꯃꯕꯨꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯂꯣꯟꯅ "ꯍꯩ, ꯃꯕꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦ, ꯁꯤꯕ ꯇꯥꯔꯦ, ꯀꯣꯟꯅ ꯂꯥꯛꯑꯁꯤ ꯂꯥꯛꯑꯣ"꯫ "ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒ, ꯃꯌꯨꯝ ꯐꯥꯎꯗꯤ ꯈꯪꯅꯅꯕ ꯑꯗꯨꯝ ꯂꯣꯟꯅ ꯏꯅꯁꯤ"꯫ ꯌꯥꯏꯃꯅ ꯊꯕꯥꯇꯣꯟꯗ "ꯍꯩ, ꯌꯥꯔꯣꯏ, ꯀꯣꯟꯅ ꯌꯦꯡꯉꯨ, ꯆꯠꯂꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯍꯜꯂꯤ꯫ ꯑꯇꯣꯝꯕ ꯈꯣꯏꯗꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯅꯤ ꯍꯥꯏꯅ ꯂꯩꯍꯧꯔꯤ꯫ ꯌꯥꯏꯃ ꯃꯥꯅ ꯁꯥꯒꯠꯂꯨꯕ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯏ ꯀꯥꯔꯦ꯫ ꯃꯥꯗꯤ ꯊꯥꯗꯣꯏꯒꯤ ꯑꯁꯥꯗ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯥꯟꯖꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯩꯔꯥꯕ ꯈꯣꯏꯅ ꯏꯟꯅꯔꯤꯕꯗꯨ ꯌꯥꯏꯃ ꯈꯪꯏ꯫ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ "ꯃꯌꯨꯝ ꯐꯥꯎꯗꯤ ꯈꯪꯉꯦꯗꯅ, ꯍꯌꯦꯡ ꯂꯥꯛꯑꯁꯤ, ꯆꯠꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯌꯥꯏꯃꯅ ꯃꯩꯔꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯌꯩꯔꯗꯨꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯩ ꯉꯥꯡꯅꯔꯤꯕꯗꯨꯕꯣ"꯫ ꯃꯩꯔꯥꯕ ꯊꯧꯅꯥ ꯐꯅ
ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯉꯥꯡꯕ ꯌꯥꯎꯈ꯭ꯔꯒꯦ? ꯈꯣꯏꯃꯨꯗꯤ ꯌꯥꯏꯃꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯏꯅꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯇꯧꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯆꯠꯂꯣ, ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯂꯥꯛꯑꯗꯤꯅꯦ ꯅꯀꯣꯛ ꯑꯗꯣ ꯂꯩꯊꯦꯛꯄꯤꯔꯅꯤ ꯑꯩꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯒꯤ ꯃꯁꯥꯗ ꯈꯔ ꯏꯜꯂꯤ꯫ ꯃꯩꯔꯥꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯠ ꯍꯜꯂꯨꯕ ꯃꯇꯥꯡ ꯆꯥꯗꯦ ꯈꯟꯗꯨꯅ ꯍꯟꯗ꯭ꯔꯦ꯫ ꯃꯩꯔꯥꯕ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯔꯤꯟ ꯌꯥꯝꯅ ꯈꯥꯕ ꯅꯨꯄꯥꯅꯤ꯫ ꯈꯣꯏꯃꯨ ꯃꯩꯔꯥꯕꯕꯨ ꯆꯤꯡꯗꯨꯅ ꯊꯥꯁꯤꯜꯂꯛꯎ, ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯩꯔꯥꯕ ꯆꯤꯡꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯁꯥꯎꯅ ꯀꯩꯗꯧꯕꯩ ꯁꯤꯕ? ꯑꯗꯨꯛ ꯌꯥꯝ ꯄꯥꯡꯗꯕ ꯍꯧꯅꯗꯦ꯫ ꯈꯣꯏꯃꯨꯅ ꯀꯤꯅ ꯏꯕꯨꯡꯉꯣ ꯃꯌꯥꯝꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯏꯃꯥꯅ ꯑꯩ ꯄꯣꯛꯄꯗ ꯌꯥꯝ ꯋꯥꯈꯤ ꯍꯥꯏ꯫ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏꯀꯣ꯫ ꯃꯩꯔꯥꯕ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯥꯇꯣꯟ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ꯭ꯔꯕꯨ ꯁꯤꯔꯝꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯩꯔꯥꯕꯕꯨ ꯇꯥꯟꯈꯠꯂꯦ꯫ ꯊꯕꯥꯇꯣꯟ ꯈꯣꯏꯗꯤ ꯌꯥꯏꯃꯅ ꯇꯧꯔꯤꯕꯗꯨ ꯃꯔꯝ ꯁꯨꯈꯪ ꯈꯪꯗꯦ꯫ ꯌꯥꯏꯃ ꯊꯕꯥꯇꯣꯟꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁꯥꯎꯔꯞꯅ ꯊꯥꯗꯣꯏ ꯊꯤꯜꯂꯨꯅꯕ ꯅꯥꯄꯤꯗꯣ ꯍꯣꯡꯇꯣꯛꯑꯣ, ꯑꯗꯨꯒ ꯊꯤꯜꯂꯨꯔꯁꯤ꯫ ꯌꯥꯏꯃ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯊꯥꯗꯣꯏ ꯀꯤꯅ ꯊꯕꯥꯇꯣꯟ, ꯅꯣꯏ ꯇꯌꯥꯏꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ? ꯈꯪꯗꯦ ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ, ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤ꯫ ꯑꯅꯤꯗꯨ ꯌꯥꯏꯃꯒꯤ ꯃꯇꯧ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯖꯩ, ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏꯁꯨ ꯊꯤꯜꯂꯨꯔꯦ꯫ ꯌꯥꯏꯃ ꯃꯆꯜꯗ ꯃꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯀꯜꯂꯛꯆꯕ ꯑꯃꯗꯤ ꯃꯆꯜꯕꯨ ꯄꯥꯝꯃꯨꯖꯕꯅ ꯃꯊꯟꯇ ꯃꯥꯒꯤ ꯀꯥꯗ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯈꯣꯏꯗꯧꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ, ꯑꯁꯥꯒ ꯂꯣꯏꯅ ꯀꯥꯏ꯫ ꯍꯩ, ꯀꯔꯤ ꯑꯁꯥ ꯀꯥꯏꯔꯒꯦꯅꯦ ꯏꯅꯥꯎꯕꯣ? ꯊꯥꯗꯣꯏꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕꯣ? ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯏꯃ ꯁꯥꯎꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯇꯥꯟ ꯆꯥꯈꯤꯗ꯭ꯔ ꯄꯣꯠꯅꯤ꯫ ꯌꯥꯏꯃ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯕꯥꯇꯣꯟꯗ ꯑꯃꯨꯛ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯆꯧꯕ ꯌꯥꯏꯃꯅ ꯁꯥꯎꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯈꯪꯗꯕꯅꯤꯅ ꯏꯆꯜ ꯏꯕꯦꯝꯃ, ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯄꯥꯟ ꯏꯄꯥꯟꯒ ꯊꯣꯛꯆꯔꯨꯅꯨꯀꯣ꯫ ꯉꯔꯥꯛꯄꯤꯅ ꯉꯥ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯈꯤꯖꯅꯤ꯫ ꯃꯩꯔꯥꯕ ꯌꯥꯏꯃꯗ ꯁꯤꯡꯅꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯊꯕꯥꯇꯣꯟꯕꯨ ꯂꯨꯝꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ꯫ ꯌꯥꯏꯃ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯩꯔꯥꯕ ꯈꯣꯏ ꯂꯩꯕ ꯑꯗꯨ ꯎꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯌꯥꯏꯃ ꯎꯕꯗ ꯅꯍꯥꯟꯒꯤ ꯃꯕꯨꯡꯗꯨꯅꯤꯅꯦ ꯁꯤꯗꯤ꯫ ꯃꯥꯏ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯨꯅꯤꯔꯤꯁꯤꯒ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯎꯠ ꯑꯣꯜꯂꯅꯤ꯫ ꯃꯩꯔꯥꯕ, ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯌꯥꯝꯕꯗꯣ ꯑꯩꯈꯣꯏ ꯎꯈ꯭ꯔꯦꯕ, ꯑꯃꯨꯛ ꯐꯨꯔꯛꯇꯅ ꯇꯣꯛꯎꯔꯅꯤ꯫ ꯀꯩꯗꯧꯕꯨꯗꯣꯏꯕ? ꯑꯩꯈꯣꯏꯕꯨ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯨꯔꯛꯑꯗꯤ? ꯃꯩꯔꯥꯕ ꯁꯥꯎꯅ ꯁꯤꯕꯨ ꯃꯣꯏ ꯃꯄꯥꯒꯤ ꯂꯝꯂꯣ, ꯍꯥꯏꯗꯦ ꯍꯥꯏꯔꯛꯁꯅꯨ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯈꯨꯅꯤꯡ ꯑꯗꯨ ꯈꯔ ꯀꯥꯡꯈꯠꯂꯒ ꯊꯕꯥꯇꯣꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯤ ꯅꯨꯄꯤꯁꯤꯁꯨꯅꯦ ꯅꯣꯡꯇ ꯊꯣꯛꯂꯛꯇꯦ꯫ ꯐꯅꯗꯤ ꯀꯨꯏꯔꯦꯕ ꯑꯩꯅ ꯁꯤꯗ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤꯁꯦ꯫ ꯊꯣꯔꯣꯏ, ꯅꯪꯅ ꯂꯥꯛꯇꯧꯒꯤ ꯉꯥꯏꯔ ꯂꯩꯔꯤꯁꯦ ꯃꯥ ꯁꯣꯏ ꯈꯪꯉꯝꯃꯅꯤ꯫ ꯑꯇꯣꯝꯕꯅ ꯃꯩꯔꯥꯕ ꯈꯣꯏꯅ ꯂꯩꯕ ꯑꯗꯨ ꯁꯨꯝ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯇꯣꯝꯕ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅ? ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯁꯦ ꯂꯨꯝꯕ ꯂꯥꯛꯏꯖꯥꯠꯂꯣ? ꯌꯥꯏꯃꯅ ꯑꯗꯨꯅꯕꯨꯅꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯣꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯃꯥꯅ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ, ꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯩꯖꯕ ꯑꯣꯏꯔꯤꯅꯤ, ꯅꯣꯏꯁꯨꯅꯦ ꯚꯥꯞꯅ ꯍꯦꯛꯇ ꯁꯥꯒꯠꯂꯤ꯫ ꯏꯃꯥꯅ ꯈꯪꯕ ꯅꯠꯇꯦ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯅꯦ ꯏꯃꯥ ꯀꯩꯝ ꯈꯪꯉꯔꯣꯏ꯫ ꯍꯩ, ꯇꯧꯅꯨ, ꯅꯆꯜꯂꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯋꯥꯔꯨ ꯅꯨꯡꯖꯨ ꯊꯣꯛꯅꯒꯅꯤꯀꯣ, ꯃꯤꯅ ꯆꯨꯝꯅ ꯂꯩꯖꯕ ꯑꯣꯏꯔꯤꯅꯤ꯫ ꯊꯕꯥꯇꯣꯟ ꯉꯥꯡꯅꯔꯤꯕꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯃꯩꯔꯥꯕꯒꯤ ꯋꯥ ꯑꯁꯨꯝ ꯉꯥꯡꯅꯔꯛꯄ ꯑꯁꯤꯗ ꯃꯥꯁꯨ ꯃꯩꯔꯥꯕ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯛꯏ꯫ ꯊꯕꯥꯇꯣꯟꯁꯨ ꯃꯩꯔꯥꯕ ꯁꯨꯝ ꯂꯨꯝꯕ ꯂꯥꯛꯏ ꯈꯪꯗꯨꯅ ꯃꯌꯥꯝꯕꯁꯤꯡꯅ ꯃꯄꯥꯜ ꯑꯃꯨꯛꯀ ꯍꯟꯅ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ, ꯑꯩꯈꯣꯏ ꯇꯌꯥꯏꯈꯣꯏꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯀꯔꯤ ꯇꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯕꯨ ꯍꯪꯉꯛꯏꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯃꯤꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯂꯩꯔꯒ ꯑꯩꯕꯨ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯩꯖꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣꯕ? ꯑꯣ, ꯈꯪꯗꯦ, ꯑꯩꯁꯨ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯅꯠꯇꯦ, ꯊꯥꯗꯣꯏ ꯈꯣꯏꯗ ꯆꯠꯄ ꯐꯥꯎ ꯌꯥꯗ꯭ꯔꯦ, ꯑꯩꯕꯨ ꯏꯃꯨꯡꯁꯤꯗ ꯀꯩꯗꯧꯔꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣꯕ? ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯥꯗꯣꯏꯁꯨ ꯇꯥꯟ ꯆꯥꯅ ꯍꯦꯛ ꯂꯥꯛꯏ꯫ ꯊꯥꯗꯣꯏ ꯎꯕꯗ ꯃꯃꯥꯅ ꯏꯆꯥ ꯂꯥꯛꯏꯔꯣ?
ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯄꯗ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯋꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯃꯈꯣꯏꯅꯁꯨ ꯍꯥꯏꯅꯔꯕꯅꯤ ꯊꯕꯥꯇꯣꯟ ꯃꯩꯔꯥꯕꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯦꯟꯅ ꯈꯪꯅꯤꯡꯂꯛꯏ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯊꯣꯛꯑꯒꯦ ꯇꯌꯥꯏꯈꯣꯏꯅ ꯍꯪꯉꯗꯤ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯏꯃꯥꯗꯣ ꯅꯥꯗꯨꯅ ꯆꯠꯈꯤ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯂꯥꯎ ꯆꯠꯂꯁꯤ ꯃꯃꯥ ꯑꯗꯨ ꯊꯕꯥꯇꯣꯟꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯩ ꯍꯣꯔꯦꯟ ꯃꯤ ꯋꯥ ꯇꯥꯅꯅꯤꯀꯣ ꯉꯟꯅ ꯂꯥꯛꯎꯀꯣ ꯈꯣꯏꯃꯨ ꯊꯕꯥꯇꯣꯟꯕꯨ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ ꯅꯨꯄꯥ ꯅꯪꯕꯨ ꯑꯣꯏꯔꯔꯣꯏ ꯆꯠꯂꯁꯤ ꯀꯩꯗꯧꯔꯒꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯕ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯕ ꯃꯥꯜꯂꯦꯕ ꯐꯅ ꯌꯥꯝꯅ ꯆꯪꯕꯁꯨ ꯑꯣꯏ ꯁꯣꯏꯗꯅ ꯐꯨꯈꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯤꯁꯦ ꯂꯩꯔꯛꯏꯁꯦ ꯃꯩꯔꯥꯕ ꯃꯥꯁꯨ ꯊꯕꯥꯇꯣꯟꯅ ꯅꯣꯡꯃꯇ ꯊꯣꯔꯛꯇꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯣꯏ ꯃꯥ ꯑꯃꯨꯛꯇꯪ ꯎꯅꯔꯝꯃꯒ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒ ꯂꯥꯛꯑꯁꯨ ꯂꯥꯛꯑꯒꯨꯝꯁꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯩꯔꯥꯕꯅ ꯅꯤꯡꯖꯕ ꯑꯗꯨ ꯂꯥꯏꯅ ꯎꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯊꯕꯥꯇꯣꯟ ꯊꯥꯗꯣꯏꯒ ꯊꯣꯛꯂꯛꯄ ꯎꯔꯦ ꯈꯣꯏꯃꯨꯅ ꯃꯩꯔꯥꯕꯗ ꯇꯨ ꯊꯣꯔꯛꯑꯦ ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯂꯣꯏꯅ ꯍꯥꯏꯍꯧꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯒꯨꯝꯁꯤꯀꯣ ꯃꯩꯔꯥꯕ ꯊꯕꯥꯇꯣꯟ ꯎꯕꯗ ꯍꯔꯥꯎꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩ ꯊꯕꯥꯇꯣꯟ ꯃꯌꯥꯝꯕꯁꯤꯡ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯝꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯃꯩꯔꯥꯕ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯑꯗꯨꯝ ꯏꯟꯅꯔꯦ ꯈꯣꯏꯃꯨꯅ ꯀꯩꯅꯣ ꯅꯨꯄꯤꯁꯤꯕꯨ ꯅꯪꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯖꯥꯠꯂꯣ ꯃꯩꯔꯥꯕ ꯃꯥꯁꯨ ꯉꯛꯅ ꯈꯪꯗꯦ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯃꯤ ꯈꯔ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯊꯕꯥꯇꯣꯟꯅ ꯊꯥꯗꯣꯏꯗ ꯊꯥꯗꯣꯏ ꯅꯪ ꯑꯩꯈꯣꯏ ꯇꯌꯥꯏꯍꯣꯏ ꯂꯥꯛꯄ꯭ꯔꯕꯗ ꯌꯦꯡꯉꯨ ꯂꯥꯛꯑꯗꯤ ꯁꯠ ꯍꯥꯏꯔꯛꯑꯣ ꯊꯥꯗꯣꯏ ꯊꯕꯥꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯞ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯅꯪ ꯇꯧꯏꯗꯨꯕꯣ ꯁꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧꯔꯣ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯊꯕꯥꯇꯣꯟ ꯌꯥꯝꯅ ꯁꯤꯡꯉꯤ ꯃꯩꯔꯥꯕ ꯃꯥꯁꯨ ꯇꯟꯖꯥ ꯐꯪꯂꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯖꯔꯛꯏ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯃꯩꯔꯥꯕꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯃꯍꯥꯛꯀꯤ ꯃꯕꯨꯡꯁꯤꯡꯅ ꯉꯥꯡꯅꯕ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯊꯕꯥꯇꯣꯟꯅ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯗꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯌꯥꯏꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯁꯣꯏꯗꯅ ꯐꯨꯈꯤꯕ ꯇꯥꯔꯦ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯔꯣꯏ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯍꯥꯏꯕꯅꯣ ꯊꯕꯥꯇꯣꯟ ꯐꯤꯡꯅ ꯃꯌꯥꯝꯕꯁꯤꯡ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯕꯥꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯗꯁꯥ ꯑꯃ ꯀꯣꯛꯂꯤ ꯈꯜꯂꯤ ꯊꯕꯥꯇꯣꯟ ꯃꯥꯗꯤ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯕꯁꯤꯡꯅ ꯐꯨꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯤ ꯋꯥꯔꯝ ꯄꯨꯝꯕꯁꯨ ꯊꯥꯗꯣꯏꯗ ꯈꯪꯍꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯩꯔꯥꯕ ꯊꯕꯥꯇꯣꯟꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯛꯂꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯂꯥꯛꯏ ꯍꯟꯗꯛꯅ ꯑꯆꯧꯕꯅ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯅꯔꯤꯕ ꯑꯗꯨꯗ ꯑꯆꯧꯕꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯍꯦꯛ ꯂꯩꯔꯤꯁꯤꯕꯨ ꯅꯈꯣꯏ ꯈꯪꯕ ꯌꯥꯎꯕ꯭ꯔꯅꯦ ꯋꯥꯍꯩ ꯑꯁꯤꯗ ꯊꯕꯥꯇꯣꯟ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯍꯥꯒꯦ ꯇꯧꯏ ꯃꯃꯥꯅ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯇꯞꯅ ꯆꯥꯎꯅꯦ ꯅꯪꯕꯣ ꯊꯕꯥꯇꯣꯟ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯐꯨꯈꯤꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯇꯣꯝꯕꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯈꯔ ꯑꯃꯨꯛ ꯎꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯅꯤꯅꯦ ꯑꯉꯥꯎꯕꯒ ꯑꯣꯏꯔꯝꯅꯤꯗ ꯌꯥꯏ ꯃꯃꯥꯗꯤ ꯃꯩꯔꯥꯕꯕꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯉꯥꯎꯗꯦ ꯉꯥꯎꯐꯝ ꯆꯥꯗꯦ ꯉꯥꯎꯐꯝ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯕꯒꯤ ꯆꯩꯅꯝ ꯅꯝꯂꯤꯕꯅꯤ ꯉꯥꯡꯅꯔꯤꯕꯗꯨ ꯃꯃꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯅ ꯍꯣ ꯂꯩꯔꯥꯡ ꯁꯥꯠꯂꯕꯗꯤꯅꯦ ꯈꯣꯏꯃꯨ ꯏꯟꯕ ꯇꯥꯕꯅꯤꯅꯦ ꯅꯣꯏꯕꯣ ꯌꯥꯏꯃꯅ ꯂꯩꯔꯥꯡꯗꯨꯒꯤ ꯃꯈꯣꯡꯗ ꯃꯤ ꯌꯥꯝꯅ ꯆꯤꯛꯀꯟꯕ ꯍꯨꯏꯖꯥꯎ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯗꯤ ꯐꯩ ꯊꯕꯥꯇꯣꯟ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯇꯥꯏ ꯀꯩꯝꯇ ꯈꯨꯝꯗꯦ ꯑꯆꯧꯕꯅ ꯃꯗꯨ ꯌꯥꯗꯦ ꯏꯆꯜ ꯃꯊꯟꯇꯅꯤ ꯅꯨꯄꯤꯅꯤ ꯋꯥꯔꯨ ꯅꯨꯡꯖꯨ ꯊꯣꯛꯄ ꯌꯥꯗꯦ ꯏꯆꯜꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯁꯖꯤꯛ ꯊꯕꯥꯒꯨꯝꯅ ꯉꯥꯟꯖꯔꯤꯕꯅꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯌꯥꯗꯦ ꯊꯕꯥꯇꯣꯟ ꯋꯥꯍꯩ ꯑꯁꯤꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯃꯄꯥꯟꯗꯤ ꯊꯣꯛꯇ꯭ꯔꯦ ꯃꯥ ꯃꯩꯔꯥꯕꯗ ꯂꯣꯟꯅ ꯊꯣꯛꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒꯦ ꯈꯜꯂꯦ ꯌꯥꯏꯃꯅ ꯐꯅ ꯃꯇꯣꯏꯔꯕꯅꯤ ꯃꯥ ꯍꯌꯦꯡ ꯍꯦꯛ ꯂꯥꯛꯂꯕꯗꯤꯅꯦ ꯃꯥ ꯁꯣꯏꯗꯅ ꯆꯩ ꯆꯥꯔꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯕꯥꯇꯣꯟ ꯄꯥꯈꯠꯂꯛꯏ ꯃꯩꯔꯥꯕꯒꯤ ꯋꯥꯔꯤꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯍꯥꯏꯅ ꯅꯣꯡꯉꯥꯟꯕꯗꯁꯨ ꯃꯩꯔꯥꯕ ꯂꯥꯛꯇꯨꯅ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯩꯔꯦ ꯊꯕꯥꯇꯣꯟ ꯊꯕꯛ ꯆꯠꯅꯈ꯭ꯔꯤꯕ ꯑꯗꯨ ꯍꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ ꯈꯟꯗꯨꯅ ꯏꯃꯥ ꯊꯕꯥꯇꯣꯟ ꯃꯃꯥ ꯊꯤꯔꯛꯏ ꯃꯃꯥꯅ
ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯂꯤꯕꯗꯨꯕꯣ? ꯏꯃꯥ, ꯅꯨꯄꯥꯗꯣ ꯉꯁꯤꯁꯨ ꯂꯩꯕ ꯃꯥꯜꯂꯤ. ꯇꯌꯥꯏ ꯍꯣꯏ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯐꯨꯕꯤꯕ ꯇꯥꯔꯦ. ꯑꯩ ꯑꯝꯇ ꯍꯥꯏꯔꯨꯒꯦ. ꯍꯩ, ꯅꯪ ꯅꯊꯟꯇ ꯊꯣꯛꯀꯅꯨ. ꯏꯃꯥꯒ ꯊꯣꯛꯁꯤ. ꯊꯕꯥꯇꯣꯟꯅ ꯌꯥꯃꯟꯗꯕ ꯑꯗꯨꯗ ꯃꯊꯟꯇ ꯊꯣꯛꯈ꯭ꯔꯦ. ꯃꯃꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯀꯟꯗ ꯑꯗꯨꯃꯛ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ. ꯃꯩꯔꯥꯕ ꯎꯈꯣꯡ ꯑꯗꯨꯗ ꯃꯊꯟꯇ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯅꯣꯟꯊꯗꯨꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯦ. ꯉꯁꯤꯗꯤ ꯈꯣꯏꯃꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ. ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯊꯜꯂꯕ ꯊꯃꯣꯏ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯐꯝ ꯇꯥꯔꯛꯂꯦ. ꯊꯕꯥꯇꯣꯟ ꯇꯞꯅ, ꯇꯥ ꯃꯩꯔꯥꯕ. ꯃꯩꯔꯥꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ. ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ. ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯏꯃꯒꯤ ꯁꯥꯏꯀꯜ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯕꯥꯇꯣꯟ ꯄꯥꯈꯠꯅ, ꯑꯩꯈꯣꯏ ꯇꯌꯥꯏ ꯂꯥꯛꯑ ꯃꯥꯜꯂꯤ. ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯊꯕꯥꯇꯣꯟ ꯀꯔꯣꯝꯗ ꯆꯦꯟꯅꯤ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯊꯕꯥꯇꯣꯟꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛꯂꯣꯝ ꯑꯗꯨꯗ ꯑꯗꯨꯝ ꯆꯤꯡꯈ꯭ꯔꯦ. ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯩꯔꯥꯕꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯕꯁꯨ ꯃꯕꯨꯡ ꯃꯔꯤꯒꯤ ꯃꯐꯝꯗꯗꯤ ꯇꯥꯡꯂꯕ ꯐꯤꯖꯤꯒꯤ ꯃꯅꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯅꯔꯝꯃꯤ. ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥ ꯃꯔꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯇꯥꯏꯅꯔꯝꯃꯤ. ꯃꯍꯧꯁꯥꯅꯤ ꯃꯃꯥꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ. ꯊꯕꯥꯇꯣꯟ ꯍꯧꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯉꯥꯜꯂꯒ ꯊꯤꯜꯂꯛꯂꯝꯃꯤ. ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯅ ꯆꯦꯜꯂꯨꯕ ꯅꯠꯇꯦ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯥꯇꯣꯟ ꯌꯥꯏꯃꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯔꯤꯃꯠꯇ ꯉꯥꯡꯂꯝꯗꯦ. ꯃꯇꯧ ꯑꯁꯤꯅ ꯍꯦꯟꯅ ꯊꯕꯥꯇꯣꯟ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯊꯕꯥꯇꯣꯟ ꯃꯃꯥꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯥꯛꯄꯤꯗꯨꯅ ꯍꯩꯔꯝꯃꯤ. ꯉꯁꯤꯗꯤ ꯊꯕꯥꯇꯣꯟꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ. ꯃꯌꯥꯝꯕ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯆꯪꯅꯔꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯛꯂꯝꯃꯤ. ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯣꯏꯕꯒꯤ ꯊꯕꯥꯇꯣꯟ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯇꯅꯧ ꯇꯅꯧꯏ. ꯊꯕꯥꯇꯣꯟ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯍꯥꯎꯕ꯭ꯔꯥ? ꯌꯥꯏꯃ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯇꯣꯟ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯀꯥꯟꯁꯤꯗ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯤꯖꯕ ꯐꯪꯉꯔꯣꯏꯀꯣ? ꯑꯇꯣꯝꯕ ꯀꯞꯇꯨꯅ, ꯏꯕꯨꯡꯒꯤ ꯕꯦꯝꯃ, ꯏꯆꯜꯁꯦ ꯅꯕꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯐꯪꯂꯔꯣꯏꯀꯣ? ꯏꯆꯜꯅ ꯊꯣꯡꯕ ꯆꯥꯛꯁꯨ ꯆꯥꯕ ꯐꯪꯉꯔꯣꯏ. ꯊꯕꯥꯇꯣꯟ ꯍꯦꯟꯅ ꯀꯞꯂꯛꯏ. ꯃꯈꯣꯜ ꯑꯗꯨ ꯐꯥꯏꯗꯨꯅ, ꯇꯌꯥꯏ, ꯇꯌꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯗꯨ ꯐꯔꯦ. ꯌꯨꯝꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯐꯪꯉꯔꯣꯏꯌꯦ ꯇꯌꯥꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ. ꯃꯌꯥꯝ ꯑꯗꯨ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯂꯣꯏꯅ ꯀꯞꯅꯔꯛꯂꯦ. ꯑꯁꯨꯝ ꯇꯧꯅ ꯍꯌꯦꯡꯗꯤ ꯊꯕꯥꯇꯣꯟꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯝꯃꯤ. ꯃꯥꯗꯣꯞ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯃꯃꯥꯗꯨ ꯆꯪꯂꯛꯏ. ꯊꯕꯥꯇꯣꯟ ꯃꯃꯥ ꯎꯕꯗ ꯀꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯩ ꯌꯨꯝꯁꯦ ꯍꯌꯦꯡꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤꯀꯣ. ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯗꯤꯌꯦ ꯏꯃꯥ. ꯇꯧꯍꯩꯗꯦꯅꯦꯍꯦ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯁꯨꯝꯅ ꯇꯧꯕ ꯉꯥꯛꯇꯅꯤ. ꯏꯃꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯪꯉꯔꯣꯏꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯀꯞꯄ ꯑꯗꯨ ꯇꯥꯗꯨꯅ ꯑꯆꯧꯕ ꯆꯪꯂꯛꯇꯨꯅ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯆꯜꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ. ꯅꯕꯨꯡ ꯈꯣꯏꯅ ꯄꯤꯔꯤꯕ ꯑꯁꯦ ꯅꯪꯕꯨ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯕꯔꯣ? ꯇꯥꯆꯧ, ꯅꯆꯟꯅ ꯀꯩꯁꯨ ꯄꯥꯝꯗꯕ ꯂꯩꯇꯦ. ꯑꯩ ꯇꯥꯆꯧ ꯍꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯤꯌꯦ. ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ ꯇꯥꯆꯧ. ꯑꯆꯧꯕ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯇꯨꯅ ꯃꯆꯜꯗ ꯅꯥꯟꯊꯕꯤꯗꯨꯅ, ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯧꯍꯩꯗꯦ. ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯏꯆꯜꯒꯤ ꯅꯥꯛꯇ. ꯇꯥꯆꯧ, ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯆꯠꯍꯟꯅꯤꯡꯗꯅ ꯋꯥꯔꯧꯅ ꯀꯧꯕꯒꯨꯝꯅ ꯇꯧꯏ. ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯍꯣꯡꯅꯤꯡꯗ꯭ꯔꯤ. ꯏꯃꯨꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯦꯡꯗꯅ ꯂꯩꯅꯤꯡꯉꯦ. ꯏꯃꯨꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯞꯄꯇꯅ ꯅꯤꯜꯂꯝꯃꯤ. ꯊꯕꯥꯇꯣꯟ ꯉꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯛꯂꯦ. ꯑꯍꯤꯡ ꯑꯗꯨꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ. ꯃꯌꯥꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯟꯕꯗ. ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯕꯥꯇꯣꯟ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯊꯤꯟꯅꯅꯕ ꯗꯣꯟ ꯊꯤꯜꯂꯛꯂꯦ. ꯊꯕꯥꯇꯣꯟꯕꯨ ꯃꯕꯨꯡꯁꯤꯡꯅ ꯊꯤꯟꯗꯣꯛꯅꯕ ꯂꯥꯡꯕ ꯎꯕ ꯑꯃꯗꯤ ꯊꯤꯜꯂꯛꯂꯤꯕ ꯗꯣꯟ ꯃꯈꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯕꯗꯧꯅ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯂꯦ. ꯊꯕꯥꯇꯣꯟ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯑꯆꯧꯕ ꯃꯄꯥꯒꯤ ꯐꯣꯇꯣ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨꯗ ꯀꯞꯇꯨꯅ, ꯕꯥꯕꯥ, ꯏꯆꯜ ꯊꯕꯥꯇꯣꯟꯁꯦ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯗꯣꯔꯦ. ꯕꯥꯕꯥꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ. ꯑꯆꯧꯕ ꯑꯃꯗꯤ ꯃꯃꯥ ꯊꯕꯥꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ,
ꯁꯤꯁꯤ ꯄꯥꯕꯗ ꯈꯨꯔꯨꯝ ꯅꯪꯒꯤ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝ ꯊꯕꯥꯇꯣꯟ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯃꯄꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯕꯥꯕꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯒꯤ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯏꯄꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯅꯤ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟ ꯃꯄꯥꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯗꯨꯅ ꯀꯞꯂꯛꯏ ꯑꯆꯧꯕ ꯃꯆꯜꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯊꯕꯥꯇꯣꯟ ꯉꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯛꯏ ꯇꯥꯆꯧ ꯅꯆꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯑꯆꯧꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯊꯕꯥꯇꯣꯟ ꯌꯥꯏꯃꯕꯨ ꯀꯣꯟꯗꯨꯅ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯤꯌꯦ ꯇꯌꯥꯏ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ ꯇꯌꯥꯏ ꯊꯕꯥꯇꯣꯟ ꯄꯦꯟꯅ ꯀꯞꯆꯔꯛꯏ ꯑꯃꯨꯛꯁꯨ ꯇꯌꯥꯏ ꯅꯆꯟꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯕꯨꯡꯁꯤꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯇꯌꯥꯏ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯅꯪ ꯇꯌꯥꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯆꯜꯗꯤ ꯅꯕꯨꯡꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯕꯨꯡꯅ ꯄꯥꯡꯒꯜ ꯊꯣꯛꯇꯨꯅ ꯏꯆꯜꯕꯨ ꯈꯥꯝꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯌꯥꯏꯃꯃꯥꯁꯨ ꯃꯆꯜꯕꯨ ꯁꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯕꯥꯇꯣꯟ ꯃꯕꯨꯡ ꯃꯔꯤ ꯁꯨꯕ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤ ꯏꯆꯜꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯖꯤꯒꯤ ꯂꯟ ꯑꯣꯏꯗꯨꯅ ꯃꯉꯥꯜ ꯅꯥꯏꯅ ꯂꯩꯕꯒꯨꯝ ꯁꯥꯒꯩ ꯑꯗꯨꯗꯁꯨ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯌꯨꯀꯣ ꯊꯕꯥꯇꯣꯟ ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯤ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯊꯕꯥ ꯏꯆꯜꯕꯨ ꯃꯕꯨꯡ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯛꯇꯨꯅ ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨꯀꯣ ꯊꯕꯥꯇꯣꯟ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯀꯞꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯌꯥ ꯆꯤꯛꯄꯤꯗꯨꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯄꯤꯗꯨꯅ ꯃꯥꯡꯒꯣꯜ ꯄꯤꯔꯛꯏ ꯏꯃꯥꯒꯤ ꯊꯕꯥꯇꯣꯟ ꯏꯆꯥꯇꯣꯝꯕꯤ ꯏꯆꯥꯅ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯆꯪꯕ ꯃꯧ ꯑꯣꯏꯗꯨꯅ ꯄꯅꯥꯎ ꯁꯤꯡꯅꯥꯎ ꯇꯥꯟꯗꯨꯅ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯇꯧꯗꯨꯅ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯣꯏꯅ ꯄꯥꯜꯂꯨꯀꯣ ꯊꯕꯥꯇꯣꯟ ꯃꯃꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯟꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯗꯣꯟꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ ꯃꯕꯨꯡ ꯃꯔꯤꯅ ꯃꯆꯟꯕꯨ ꯊꯤꯟꯗꯣꯔꯛꯏ ꯊꯕꯥꯇꯣꯟ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯂꯝꯗꯥꯏ ꯑꯗꯨꯗ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯇꯣꯟ ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯑꯩ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯊꯕꯥꯇꯣꯟ ꯌꯩꯔꯛꯂꯤꯕ ꯗꯣꯟ ꯑꯗꯨꯕꯨ ꯐꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯤꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯤꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯕꯨꯡ ꯃꯔꯤꯅ ꯃꯆꯜꯗ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯗꯨꯅ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯃꯕꯨꯡ ꯃꯔꯤꯒꯤ ꯊꯕꯥꯇꯣꯟ ꯑꯗꯨ ꯊꯝꯕꯤꯔꯝꯃꯤ